أعوذ بالله من الشيطان الرجيم بسم الله الرحمن الرحيم الله لا إله إلا هو الحي القيوم لا تأخذه سنة ولا نوم له ما في السماوات وما في الأرض من ذا الذي يشفع عنده إلا بإذنه يعلم ما بين أيديهم وما خلفهم ولا يحيطون بشيء من علمه إلا بما شاء وسع كرسيه السماوات والأرض ولا يؤوده حفظهما وهو العلي العظيم. Haujari Allah gi ming da thoidona nungsi haibam sungsan bi haiba AYAT-UL-KURSI Allah nattana latpada matik chabu mapu kana amata leite matam pumba hingduna ta leibani masa matom ta hingjabani punang mapu khudum da thambibani mahak ngonda tumningba phaude amasung tumde mahakini nungdol thakta amasung malim thakta leiriba pumnamak kana leiwa hangat pinaba haijbigedaba magi mafamda mahaki athang nattana mahakna khangi makhoi makhlukki mangda leiriba amsutungda leiriba halat khudingmak aduga makhoi insan amasung atai makhluk singnadi mahaki ilamdagi khajik phawba khangjade mahakna khanghanba pamba adu khak nattana Pak sauna sandoi mahaki kursi singasan asman maron taret amasung jamin maron taretta mangonda rumba oide asman bu sen nabada mahak thak wang kharabangan kharaba mapuni tafsir hadis sarifta ayat sibu Quran ge khwaidagi matik magul wangba fazilat leiba amasung mahi sawab yamna chawba ayat ni haina lai Ayat asida Allah gi tauhid Allah matom tani sifat amasung gun singi azmat matik magun takpiri madudi Allah Ta'ala hingduna talaiba lengdana leiragadaba leiraklaba mahakka manaba kanamata leitaba makluk punamakpu sembiba awat pa soiba amasung ahongba leitaba pot punamaki mapu pot khuding mapu khangbagi mapung phaba ilam gyal lausing leiba amasung sakti pangan senba thoidok hendok pagun leiba mapuni kanagumba amatta mahaki athang yaudana haijabagi pangal sakti leite karigumba thabak ama pangthokpada awaba amasung arumba oide mahaka changdamnabada atai pot asidi karisu leitabagumbani masidagi wafam ani fazana khangba ngamle amana Allah Ta'ala na punamak puyopi thakpiribani amasung punamak na mahaki sasangi makhada leibani aduga aikhoi na mahaki bandani haibagi warol mahaki banda oirabanina mahaki ahkam chana kanglol khudingmak achumbani thajaba amasung maduda amal tauba wajib tangai fadaba oire loinana mahaki ahkam da karingomba makhal amatagi singnaba thambada kanadaba amasung chatnaroidaba wafamni haibasi khangle anisubana ibadat amasung muamalat mayamase amasung masiga loinana niyamat thaujal sing amasung azab sing asi yenglaga kanagumbada chingnaba pokpa yai adudi mi khuding maki oina suk yamlaba ibadat amasung muamalat leirabada miyam asigi punsil laklabadi masing thingamdaba oigani mayam adubu kamdawna hisab kitab tawgadoribano masi aruba thabak oigani masi mathakta amuk mahi sawab amasung chairaki thabaksu leiri punam asi gyanda thokta wafam oina thoi jingnaba asibo koknanaba ayat asida Allah Ta'ala na mahaki sifat gun kaya takpiri masida
ꯈꯟꯊꯔꯕꯗꯤ ꯆꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯛꯄ ꯉꯝꯒꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯏꯂꯝ ꯒ꯭ꯌꯥꯟ ꯑꯃꯁꯨꯡ ꯀꯨꯗꯔꯠ ꯄꯥꯡꯒꯜ ꯑꯁꯦ ꯃꯄꯨꯡ ꯐꯥꯔꯕ ꯑꯋꯥꯠꯄ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯀꯨꯗꯔꯠ ꯑꯃꯁꯨꯡ इलमगी मपान हाइरबदी वांगमद करिसु लैते अदुना असिगुम शक्ति असिना पोट खुदिंगमकी हालात खंगबा नत्रग महुत होइना सवाफ नत्रग चैराक पीबगी हिसाब किताब तौबदी करीगी अरुबा ओइरुगनी